kuki militant ama nongmei sengbada sire. Kuki militant ama masada isu tauba nongmei sengbada mahakna sengliba nongmei adudagi khanghodana kapthorakpadagi khudakta laikanaba ngamdana sire. Laikhidraba kuki militant adugi maming thangjangam sahi kunmathoi kawi hairi. Laikhidraba militant asi ahum suba besni. Mahak ngasi makhoina lairiba kem aduda laikhidabani haina thajaba yaba paw amana hairi. Ansamda naga singi oiba mifam kaugadawri. Naga singi socio-political fivamda achauba ahongba ama lakliba sigi matangda kupna khananaba lakliba August taruki pung 10:30 taba matamda All Naga Students Association Manipur ansamna naga singi oiba mifam ama kaukre. Mifam asida tongan ba naga civil society organization singi lusingba sing senior activist sing political leaders amadi intellectual sing pungnamak saruk yanaba khanghankre. Manipur da laidiba central institution singda ST quota sada 13% pigadabani haina Chief Minister N. Biren Singhda memorandum pisin khiba laikhrabani. Prime Minister Narendra Modi ga Chief Minister N. Biren ga minute 15 wari sanakre. Manipur da thokliba irang asigi matangda Manipur gi Chief Minister amadi Prime Minister Narendra Modi ga ngarang unaduna kupna khana nainakre hairi. News channel NDTV ki pau gi matung ina ngarang numidang pung 13 minute tabada atenba matam gi oina minute 15 rom sangna Union Home Minister Amit Shah, Union Defense Minister Rajnath yauna Prime Minister Narendra Modi amadi Manipur gi Chief Minister N. Biren ga unaduna Manipur gi irang asigi warosin puraknabagi matangda kupna khana nainakhi hairi. Khana nainaba da center gi natraga state Manipur gi official amata yaukhide hairi. Mahairoi 13 mafam khangdana mangrure arambai tengol gi thaumising yauna thibada phangle. Thobal Hau Khadalaiba Peace and Freedom Academy gi Mahairoi 13 ngasi ayuk pung 3 makhairom taba matamda hostel dagi mangkhre hairi. School asigi principal na Thobal Police Station gi officer in charge da missing report asi thagalakhibani hairi. School asigi oja singna hostel manungda kupna thibada Mahairoi sing thiba phangdabadagi missing report asi thagalakhibani hairi. Mangkhiba Mahairoi 13 mak class 10 tamliba Mahairoi sing ngaktani makhoi butek ta kaidana halakpada miyamna teng pangbiu hairi. Thaudoga sigi pau khangnarakpadagi Mahairoi sing asigi imung manung amadi leikai miyam ga loinana Arambai Tengol Unit 1 QRT mobile team na mafam khangdana mangkiba Peace and Freedom Academy gi Mahairoi 13 ki pau hek phangbaga Unit 1 commander gi lising makhada QR team na khudakta thibada da lisamlok haina khangnaba mafam amadagi tekta kaidana phangba ngamkhibani hairi.